Barak Valley gi mitai area da leiba Mizo sing athuba da chatkhinaba khangankhre. Mizoram gi surrender tawkhraba lalauba group Peace Accord MNF Returnees Association Pamra na warning issue tawrakpadagi state asidagi mitai sing chenthorokpa thogdok matungda Assam gi Barak Valley gi mitai area da leiba Mizo sing athuba matamda mafam asi thadokuna makhoi masagi yaifanaba chatkhinaba pautak piri haina ngarang All Assam Manipuri Student Union AMSU Central Committee gi General Secretary gi Cherol man haire Cherol asina hai Mizoram da leiriba mitai sing ayambana Assam dagi ne maram asina Mizoram na chatharagleba minungsi leitaba thawong asina Assam gi mitai sing da asawba pokhalle Manipur gi hojik oiriba luraba tanja asida lan chathariba kuki Jo tribe sing na attack tawriba Manipur da leiba ikhoi gi mari mata sing da aikhoina solidarity utle aikoi gi mari mata sing da Assam gi mitai sing na pangba yaba mateng panga ne Mizoram government na nakal amada mitai sing gi khanba saba duga nakal amada na anti Manipur oiba thabak thauram sing da free thaduna upai leijadraba mitai sing da target tawhanduna double game sanariba si tokadabani haire sahi asigi me ahumda Manipur da leiba mitai sing da kuki narco terrorist sing na la laukthokringe gi mamang da sahi asigi April 13 da MZP na Mizoram da leiba mitai sing da threatening notice ama issue tawduna hingsa asida hobadagi hauna Mizoram government amasung elite group animag na thau haijinduna lakhe kuki laloba singgi purakpa khusu khulai amasung lalgi masakaya security forces na Mizoram da recover tawbasu leiri hainasu Cherol asina makha tare Mizoram dagi mitai sing leptana lanjelakle ngarang numidang pung 8 helakpada Mizoram dagi lanjelaktuna Assam gi kasarge Binakande part 2 South Barak complex da hangba relief camp da leiragliba miyoi amana phongdorokpada camp asida mitai macha yangkhai muk leibaga loinana ngarang numidang athengbadasu makhatana lanjenarakigani haire mahakna mahaki loina biga loinana ngaha nungthil pung ani rom tarakpadagi Mizoram dagi lupa lising taraga mangada Tata Sumo ama neklaga punna makhoi mitai taret relief camp asitana lakhibani haire makhoi taren mak ngarang ayuk pung tara rom tarakpada tekta kaidana mafam asida thunglaba ngamkhe makhoina Mizoram da lerakibadu state adugi Samphai district tani haire mafam adudagi Mizoram gi konung Aizol tana lakpada kilometer sanirom sangba lambi amada laklaba matungda relief camp asi yaunaba lakminakhibani haire